Eigi Eral Lei, COCOMI Karida Lankhi, Sabi Amana Eibu Paiduna Chingthoklaga Fuhankhibani, Somorjit. Punsida Kaubangam Laroi the Batogni Hiraduna. Ima Magni Kanjariba, Kaitel Nupisingi Maratagi Imagi Maikumbupa Mana. Eigi Paiduna Chingthoklaga, Achumaran Kangana, Mob Sagaliban Hasing Adu the Fuhankhi Aina. Infalgi Ras Medicity the Lying Duna Ladiba, Desamgi Hanagi President, Mayang Bam Somorjit Nangasi Pau missing the Pongdokre. Eigi Eral Kari Lei, COCOMI Karida Lankhi Haina, Mahakna Hangladuna Pau missing the high. Ayhak Imama Yamamana, Koisilaga Kaitel Adu the Laikivane. Imasing Aduna, Ayhaku Soidana can begani Haibagi Wakal Kanjarame. Aduga Imagi Maikumu Pakarana, Mahaku Mapamadudagi Putoklaga Hasing Aduda, Sinavada Natana. Makoisu Puba Yaroking. Togdok Adu, Ayhak Yamna Nuaiki de Amasung, Maikum Ublaga, Imas Habatokio. Manipurgi Hoxigway Piba Masidagi Kananaba, Lupkayana Kongjang Satari. COCOMI Hana Mangjung and Lautoki Bagi Matungina. Kongjang Adu the Mahaksu Yaobalaki Vane. Mahak 2008, Desam the Yaroking. Aduga 2026 Faubada, Mahak Sahi Taragani Pan Lomasi, Mahiruigi Lusingba Moina, Tabakto Rogalakivane. Ahalaman Singi Khudung Induna, Isagi Kana Batauragi Haina, Lak Pasunate. Social media platform Singda, Mawong Sum the Bakaman Piri Basingaduna. I won the Karimata Sohan Gadavalite. Maramdi, Ayaksum the Miyamgi Tabakto Bane. Laivaki Lura Batan Pamasida, Kunek Man Bamioi Karana. Matam Sang Miyamgi Tabakta Roglabasingda, Atamana Punsitem Singnarakpagi Mamitai. Ayangna Karida Lankhi Vage, Aran Badu Puto. Achumaran Kangdana, Mi Amade Hector Khut Taraga, Kunayasi the Purakadori Badu Karambano. Aikwegi Mang the Tari Basinga Vasingi Paukum Maduna, Pibangam Gadoribra. Kunek Man Basing the Ihogi Mingda, Ka Henba Pam the Batogdok Togon and the Bohonor Kibasingadu, Tidoglaga, Paratam Bibagitangai for the Valley Haike. Somorjit the Khut Tarakivadu, Lupkayana to min the Toklo Hainaragle. Khut Thava the Yaobasing, Masana Sengdoraknaba, LIPULna, Leinaba Khudingmakta warning Tourakli. Somorjit the Khut Tarakivasing, Laibak Miam the Masana Lali Haina Sengdoraknaba, Miyamna Paratam Birasi Haina, League of Indigenous Peoples, Upliftment LIPULgi, General Secretary, A.B. Elangmana Thadorok Pacherolamana, Pongdorokle. COCOMI Sinduna Ngarang Miyam Humna Pangtokiba, Laingak the Miyamgi Wahang Kong Chetki, Loishalakbada, Pam the Batogdokara Tokivadu, Tamoy Sogna Nuaitaba Pawi Haina Paladuna. Cherolasina Hai, Kumzali Singani Kulhumdogi Me Humdagi, Nasi Fauba, Chin Kuki Narco Terrorising a Lanteng Nevada, COCOMI Chobatogdang Logdun Lake. LIPULna so, Nasi Fauba, COCOMI Tavaxing Sawatuna Lagle. Lanjena Duna Leiruba, Tawai Kubakta Haptuna Churachan Purda Leiba, Maitei Miyam Amabu, Putorokpada Amadi, Moregi Miyam Putorokpada, COCOMI Tomising Hating and Saruk Yake. Hauxik Satari by Yawasi, Achumba Maike the Puraknaba, COCOMI Nangasi Fauba left and a honore. Yawasi Kanana, Kamdona, Makas Hangta Libano Hibadasu, COCOMI Miyamda, Kudum Bitinduna Takle. India Langaki Toxilamana, Manipurgi Rangasi, Makas Hangtan Bani Hibasi, Miyamna Kangare. Indiana Yoktuna Tamliba Proxy Army na Manipur Lady by Yellow Missing the Onsin Duna Sigli, Ching the Tankulisili Noxing the Amuk Onsille. I quite myself Hatok Hananaba Madi, Yellow Missing, Mutat Pahibasi, Indiagi Policy Wedakle. Asuyamna Lura Batan Famasida, I quite myself Marakta Pam the Batogdok, Torok Pasida, Atamana. Tawinsinama Yauraba Hibagi Sing Nabala Haina, Paladuna, Cherolasina High. Laibak Tiba Togdoka to Dasokapan Nankiba, Desamgi ex-president. Mayang Bam Somorjit ki, Hek Pokmina Bamayambasu, Kuki narco terrorising na Hatok Pikravane. Ahingnung til Nai the Miyamgi Damak, Chien Chong Jariba, Mahiroi Lusing Bamada, Khut Tarakiba Togdok Asida. Chienariba Khudingmak, Laingang na Tuba Matam the Putoktuna, Logi Matungina Sairak Piga the Vane. Amaromda, All Clubs Coordinating Committee Ngai Kongkulena Su. Desamgi ex-president, Mayang Bam Somorjit, Luwang the Satarakiba, Tawongadu, Akan Bamawong the Yaning the Pongdorokle. Committee Asigi General Coordinator SM, Takelambamna, Kuyek Piduna Tadorok Pachero Lamana High. COCOMI Midyang Makada, Ngarang Satkiba, Laingak the Wahanghang Bakongsata, Saruk Yakiba Desamgi ex-president, Somorjit Luwangbu, Tamtina Pubiki Bagi Tawongadu, All Clubs Coordinating Committee na Akan Bamawong the Yaning Day. Tawongadu, Yaknaba na Kanano, Marup na Kanano Masak Munna, Kangdabagi Lisat ni Haina, Cherolasina Makata na Haire. Desamgi Nupi activist, Resmana Tadorokpa video footage amada Hai. Somorjit Pure Haina, Hana Kangkibanate. Mayam Sensinare Haibadu, Kangbadagi, Kanadano Haina Yenglubada, Somorjit Wayrambane. Mahakti Afaba Ibung Amane. Mahakpu Pubi the Nabayam Nakana Haizaki. Adubun Hasing Aduna Mahakpusu, Masam Poibiki, Aduga Pubira King. Ibung Somorjit Pu. Paiduna Ikoi na Koisilaga Tamlingaida, Sabi Amana Chingthoklaga, Khukibani Haina Pongdorokli. Ukhrul da Arambai Leite
Ukhrul district ki Sikibungda Arambai Tengol member Yankhairom hena leire haina kuki inpi Manipurna phongdorokhiba wafam adu yumpham yaudaba amasung aranba wafam ni haina Arambai Tengol General Headquarters ki control room operator khaba mangang na khuyek piduna thadorokpa cherol amana phongdorokle cherol asina hai Sirui Festival 2025 da Arambai Tengol gi volunteer kharana salai taret ki firal Sirui Singdol da Chingthoklaga Tourakli furupna yaningda phongdorokpa laikhe Kumjali singani kulhumdoi dagi thorakhiba wathok asegi matung tarakpada maitai amata kuki gi khul fauraga satpa yahalaktre Tourakli fauba litana singba kuki singna namna taba mafam fauraga satpa yadribane miyambu lana lamjingadaba mawongda Arambai Tengol gi member Yankhairom Sikibungda leire haina yumpham yaudaba wafam sandoroklibasi akanba mawongda yaningde kuki narco terrorist amadi kuki inpi Manipurna semjin sajinba wafam sandolaga miyambu lana lamjingna bohonare